Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Sarkar na hairi ऐतिहासिक ओइरबा थांजिंगजिंग asi protected site ni mafam asida haukip reserve haiba record laite Mukhyamantri Nongthambam Birena war on drugs campaign miyamna sagolakpabu nungaiba phongdokre amasung Pradhan Mantri Narendra Modi na ngasi Jammuda lupa koti 3,000 henbagi chakut thaurangi project kharagi jatra hungani kharena sangagani Manipur Sarkar na hairi ऐतिहासिक ओइरबा थांजिंगजिंग asi protected site ni ukha lokhai gi chip ni haiba mioi amana थांजिंगजिंग gi matangda phongdokleba wafam miyambu lana lamjingbani Manipur Sarkar gi Forest Environment and Climate Change Bibhag na thadorokpa cherol amada hai थांजिंग asi Manipur Ancient and Historical Monument and Archaeological Site and Remains Act 1963 ki makhada protected site oina lauthokhrabani थांजिंगजिंग asi Churachandpur Khopum Protected Forest ki manung chali cherul asina makha tana hai ukha lokhai gi hairiba khul asisu Protected Forest asigi manung chana leiri hairiba khul asi Churachandpur Khopum Protected Forest ki khaidoklamba order adu isingani kunni thoida thokiba office memorandum amada kakhatkre Rajya Sarkar na masigi matangda thigatpagi thabak sathaba haukre Protected Forest asigi manungda haukip reserve haiba record amata phangde haina cherul asina makha tare Rajya Sarkar na changsiliba war on drugs campaign asibo saugatladuna tangkhulgi lupsingna lahu khulgi mafamda tharamba popi pambising mangan tanbagi thabak sathakiba aduda Mukhyamantri Nongthambam Birena nungaiba phongdokre social media da thagalakpa warolamada Mukhyamantri na hai wung tangkhul region na tongan ba lup mari Rudai Katam Anau Lungsang City Katam Nau Ramba Katam Nau Long Hata katam naw longa kusamna duna popi pambi sing mangan taan bagi khongjang changsilakpa asina aikhoigi naharo sing asibu mayai kaba draktagi kanbada achauba kanaba piragani Mukhyamantri na hai aikhoi amatu oina punsinna duna thabak tawminarba matamda rajya sida leiriba drug ki samasya mapung phana maru phuktok ngamgani Indigenous Tribal Leaders Forum ITLF na Churachandpur jila da leiriba sarkar gi loisang sing thingbagi khongjang changsilamba adu khudaktagi handokle haina lauthokre aikhoigi Churachandpur Paumi Francis Songate na ITLF ki cherol paladuna hai Churachandpur jila gi DC amasung SP da pamdaba thokdok thoktanabagi damak jila asi thadoktuna chatkinaba mamangda khangankibani adumoinamak makhoi mafam asida makha tana leiri pamdaba thokdok sing thorokpada makhoi masa na daite pujagadabani hairi seurasina makha tana hai tha asigi 35 da jila asta thokiba thokdo adu ITLF na khanghaude miyamna asigumba kahenba thawung makha tana chathabiganu tungda asigumba kahenba thawung chatharamba miyoising masa na apapatagi daite pujagadabani haina seurasina hairi Security Force na pamdaba thokdoksing thokpa tingnaba amadi tangdu leitaba pibam poraknabagi pandamda rajya sigi tongan ba chingnaba mafamsingda lepa leitana thibu humbagi thabak chathari Manipur Police Control Room gi cherol amada hai haukiba pungkun marida rajya sigi mafam kharada nongmai kamnabagi thokdoksing thokki adumoinamak Security Force na laksinba ngamki amaromda Manipur Police na Imphal Airport ta Lilong Bazar dagi miyoyama brown sugar KG ani henbaga loinana phabangam ki Imphal gi Old Jail Road tagi mioi ama WY tablet gram chatruk kuntra mathoi ga konana faki mioi du Imphal izila gi porompa tagi ni cherolasi na makha tana hai Rims campus tagi chaka ani panba gari ama hurana bu hodaramba mioi ani ngarang phabangam ki makhoi dagi auto rickshaw ma master key ama mobile phone ani chu phagatle hairi Manipur State Power Distribution Company Limited na rajya sida mai huranduna thanbasing phabagi khongjang lepalaitana changsili MSPDCL gi miyoising na ngarang tongan mafamsingda chattuna yengshinbada Yaripok Sub Division area dagi miyoi ahum Kangpokpi Division area dagi miyoi ahum Litan Sub Division area dagi miyoi ani amasung Moirang Sub Division area dagi miyoi ani puna miyoi tarat narolda mai kotuna thalambadagi maralda phagatki hairi Tabiriba Pawasi Akaswani Imphal dagini Ayushman Bharat Viksit Bharat ki makhada Pradhan Mantri Narendra Modi na lebagasigi miyamda thasigi kun manga anoba aims manga
kathoklegani em sangdokadaba anabu mafamsing adudi Gujarat ki Rajkota, Andhra Pradesh ki Mangalagiri da, Punjab ki Bhatinda da, Uttar Pradesh ki Raibali amasung Nongchu Bengal ki Kalyani dani Kendra ki Haksel Mantri Manchuk Manbiana Nai Delhi da Paungmising da hai Pradhan Mantri na lebak asigi tongan ba Medical College amasung Nursing College singsu sangagani Pradhan Mantri na Ayushman Bharat Health Infrastructure Mission PM Avim gi Makhad Anoba Medical College amasung tongan ba Haksel gi Kudong Chaba sing Pangadam Mafam singsu sangaragani Pradhan Mantri Narendra Modi na ngasi Jammuda lupa koti lising ahum henbagi sakot tharangi project kharagi jatra hungani kharana sangagani Pradhan Mantri na tongan ba sakot tharangi project sing virtual oina su sangagani amasung jatra hungani Sri Modi na video conferencing gi kuthangda miyangba su wari sanagani lamdam adugi naha singda job letter sing ju yontokani Pradhan Mantri na khongsat asigi damak mafam aduda security akanba cheksal tharang lokhatle Pradhan Mantri na Jammu gi MA Stadium da miyamgi mifam amada saruk yagani Sri Modi na Rambal Jila gi Sangaldan-dagi Baramula phawbagi train service amasu virtual oina lamthagani mafam adugi sakot tharangi project sani mapan gi manungda samakun marina jatra hulamgani marphu mangana sangaramgani Khelo India University Games Astalakshmi da ngasi Guwahati da kabadi amasung basketball gi nupa amasung nupi gi semi-finals match sing sanaragani match kudingmak Saru Sajai Stadium da sanagani tennis, table tennis, swimming amasung sahi kun mga manungi nupagi hockey amasung shooting da Guwahati gi tongan mapam sing da ngasi masani sing ngasi pangthokani ngasi phongba pause singi maroiba pausingi damak hojik Ngangbam Amukhomba leire Amukhomba Thagachari Suni Narogi Thodangda Thangjingda Hawkip Reserve Hairibasi Sarkarna Khangde Masana Thonjinjabani Haina Manipur Sarkarna Phongdok Kiba Wafam Ahanba Headline Tokna Phongli Pawasi Pongnafam Shanghai Express Manipuri Edition Sanalaibak Imphal Free Press Manipur News Manipur Mail Singma Pawse Singdaju Tongan Bamongda Headline Tokna Phongari Huelan Pawda National Highway to Imphal Dimapur Lambi Mapu Pandre Lo Leitre Dimapur dagi Kampopi Fawbagi Markta Singi Khulai Paibasina Sogri Yung Badona Leplaga Gari Singdagi Sen Mulle Have Pawna Ahanba Headline Tori People's Chronicle da Hojik Thokliba Irang asi Loisinaba Santigi Wari Saranaba Peace Committee Siamnaba Forum for Restoration of Peace in Manipur na Sarkar da Taksikhiba Wafam na Anishoba Headline Tokna Phongli Pongna Famda Government ki employees sing ITL ki Wafam Induna Office Kana Khidra Pa Haiba Pawasi na Pawasi ati Pawasi sing Phongna Ure Shanghai Express Manipuri da Sako bagi sel khungak pa singda mateng pangkhre Sorata Tonganba donation box thamduna khulngak pa singda mateng pangkhre ba pauna ahanba headline to da phongri kuki militants na ngarang su sugnuda yam kana landar ke pawa masu pawsi adisuba headline to da phongri sanali bakta nongchum maikeida AR ga khulngak pa singa yam saung unkhana bi tholok thokka dore Assam Rifles ki personnel masing hangar han bagaloina khulai changyang taw kre ba pauna ahanba headline to da phongri Imphal Free Press ta Lilong dagi nufa ama brown sugar kg eniga loinana airport gi fare pauna anishoba headline to phongri Isel Express ta laingak na no work no pay sanagani laukthokrabasu Churachandpur Fezol da office ika kana khidre pauna ahan ba headline tori Manipur News ta Mizo Students Union na CM da warning torkhre Mizo sing tan thoklabadi mitei singsu Mizoram dagi tan thokani haina mairoi lopasina phongtoki wafam anishoba headline to phongri Manipur Mail da Oja singna mairu singi punsi sembani haina Rajapal Anusuya Uikena Phongtoki Wafam Ahanba Headline Tori Shanghai Express English ta Mitaibu ST list chanbagi matangda center da recommendation thana Mitai Tribe Union of Taksin ki Wafam Pausi sida marui pawina phongri Ganphiu Mail da Rims Hospital da Ahanba kidney transplant torgani haina Rims ki director na Phongtoki Wafam marui pawina phongri Tamilung Times ta Thangjing chingi mapu Ukalokhai ki chief ne haina Phongtoki Wafam Forest Bibang na yakidre pauna Marui Fawna Phongli Hills Hornpin Express ta Piapo Village ta Nongmai Kapsilakpa Nagagi driver sing Furukpagi Thodok SDS na yaning da Phongtok Rai Pawna aham headline tori Suni Thagachari Amukhomba aribada mariba paw amuk Sarkar na hairi ऐतिहासिक oiraba thangjing sing asi protected site ni mafam asida hawkip reserve haiba record leite Mukhyamantri Nongthombam Birena Waron Drug Campaign miyamna sagalakpabu nungaiba phongdokre amasong Pradhan Mantri Narendra Modi na ngasi Jammu da lupa koti 3,000 henbagi sakot tharangi project kharagi jatra hungani kharana sangagani pauloi jare